Russian troops-sing Koisinkhre, nuclear plant si Russia na Koisinkhre, World Bank na Ukraine da dollar million samnga ka kuntra piraga ne, Ukraine gi army na ngarang phongdorok pada spring tha dagi hauna Moscow gi makha da laikhiba maruoi ba nongpok thangba town Lyman manakta makhoi gi forcing na Russian troop lising kaya koisille hai khre, Lyman manaki Russian grouping adu koisille hai na Ukraine gi nongpok thangba forcing gi wangang loi ama oiriba Serhiye Cherevati na haike hanana mafam asida Russian troop lising manga dage lising manga ga chamnga rom leirami adubu makhoi gi masing adu military gi thabakta gi masing hanthan khiramba yai haina mahak na haike Ukraine force gi wangang loi adu gi matung inna nongpok thangba Donetsk region ge lineman manakta khun manga livre tawre hauji koisiliba Russian troops sing adu ge khanba yaba lambi ahum lei thugaina bohona ba makhoi loina punna siba natraga surrender tawba sini haina mahak na haike adubu Ukraine ge Russia na paikraba Zaporizhia nuclear power plant ge Director General adu Russian petrol amana Koisinkhre haina plan adu gi thabak puriba state agency Inergotam na ngarang phongdokre Europe ki khwaidagi chawba nuclear plant adu ge irai numita nungthil pung amarom tabada Inner Hodar town da mayumda chatpagi lambida ihor Murasopu detain tawkhibani haina statement amada company aduna haike mahakpu cardagi singthoki amasung mamit animak punsilaga maikai khangdaba maromda thauki haina statement aduna makha takhe Ukraine gi lan asiga mari lainana Washington dagi phangba pawda World Bank na Ukraine da sauganaba henba oina dollar million chamnga ka kuntra gi senpham ama piraga nei madu tharaga de bank aduna Ukraine da piba apun bateng bang dollar billion taraga humdoi yaure tengbang adu United Kingdom dollar million samnga amasung Kingdom of Denmark dollar million kuntrana sagot pani haina statement amada World Bank na haike Britain da piriba dollar billion taraga humdoi ge apun ba senfam adudage dollar billion taraga mathoi de mapung phana yanthokre haina bank aduna makha takhe mathang sahi ahumen bada Ukraine da amughana semgat sagat pa amasung awaba phiba masidagi kohanan nabagi apun ba long term gi oiba Changadaba do dollar billion chama hengani haina World Bank ki khwaidagi nauba analysis na pi haina World Bank regional country director for Eastern Europe na phongdokre Ukraine territory marigi referendum annexation condemn tawba drop UNSC warep Russia na beto tawkre nongsup laibak sangi United Nations Security Council na Russia na Ukraine territory annex tawba bu condemn tawna bo honarak pa ma ngarang Russia na beto tawduna kaktat khre United States amasung Albania na UN Security Council da pukhalaki ba draft resolution adugi matang da bot launa rakpada India China Brazil amasung Gabon yaukhide US amasung Albania na Russia gi referendum amasung Donetsk Luhansk Kherson amasung Zaporizhia annexation sing tawba dubu condemn tawba resolution adugi matang da laibak taraga mangagi UN Security Council na bot launa khe adubu Russia na madu beto torak padagi ware badu lawba ngamkhidre laibak taraga mangagi council adugi manungdagi ware badugi maikaida laibak tarana bot pi khe aduga India China Brazil amasung Gabon laibak marina bot launa badu da yaukhide Russia na Ukraine gi region mari Donetsk Luhansk Kherson amasung Zaporizhia gi annexation adu laukthokre force season aduna natraga kihan badagi atopa state amana state amagi territory annexation tawbai basi UN charter amasung International law thugaiba mani haina sagwal sel numita UN Secretary General Antonio Guterres na haike lam mari adu annexation tawba phirep ama ain gi value leiroi amasung condemn tawpham thu i haina Guterres na haike bot adugi matanga sandong na takpada India ge UN da permanent representative UN ambassador Rusida Kambos na Ukraine da handak walagli ba phibam sing aduna India bo haksin na nungai hande amasung Miyoy bagi punsi sing na ponta uhelaga warep ama purak pa yaroi hai basida New Delhi na matampum na magtalepli haike hona ba pum na mag mari na ba nakal sing na hingsa amasung yangthina ba tok na ba aikoi na apil tawre khena ba sing amasung yena ba sing sangtai na bagi amata ngai na ba paukhum de dialogue ni hai na mahak na haike santi phangna bagi lambi aduna aikoi bu diplomacy gi channel pum na mag hangdok tu na thamba mathau ta halli hai na mahak na hairaduna Russia gi president Vladimir Putin amasung Ukraine gi president Volodymyr Zelensky yauna malem gi lusing basinga Prime Minister Narendra Modi ga khanaki basingda mahakna masi mayek seng na phongdokhibani haina mahakna makha takhe aroi bada tabi di bapum namak pu thagat chare